ꯃꯆꯜꯗꯤ ꯍꯥꯎꯔꯅꯤ ꯐꯗꯤꯒꯣꯝꯒ ꯊꯣꯛꯂꯛꯑꯕꯅꯤꯅ ꯍꯥꯞꯆꯜꯂꯣ ꯂꯣꯏ ꯇꯤꯜꯍꯧ ꯆꯦꯄꯥꯛ ꯁꯤꯡꯖꯨꯗ ꯍꯥꯞꯅꯕꯒꯤ ꯃꯆꯜ ꯈꯔ ꯂꯩꯖꯔꯦ ꯁꯤꯒ ꯐꯗꯤꯒꯣꯝꯒ ꯐꯛꯐꯥꯏꯒ ꯂꯩꯖꯔꯦ ꯇꯣꯅꯤꯡꯀꯣꯛ ꯈꯔ ꯑꯃꯗꯤ ꯁꯨꯕ ꯍꯧꯈꯔꯦ ꯁꯣꯏꯕ ꯇꯣꯃꯥꯟ ꯃꯅꯥ ꯈꯔꯒ ꯑꯃ ꯍꯦꯛꯂꯦ ꯁꯤꯒ ꯇꯣꯉꯥꯟ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯊꯨꯝꯒ ꯀꯩꯅꯣꯒ ꯃꯦꯠꯂꯦ ꯃꯣꯔꯣꯛꯀ ꯑꯗꯨꯒ ꯇꯣꯉꯥꯟ ꯈꯨꯁꯨ ꯍꯥꯞꯄꯅꯤ ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯃꯆꯜꯁꯤꯡꯗꯣ ꯁꯨꯕ ꯂꯣꯏꯔꯦ ꯐꯛꯄꯥꯏ ꯖꯥꯎꯔꯦ ꯐꯗꯤꯒꯣꯝ ꯖꯥꯎꯔꯦ ꯐꯗꯤꯒꯣꯝ ꯖꯥꯎꯔꯦ ꯂꯩꯈꯃꯥꯟ ꯖꯥꯎꯔꯦ ꯇꯤꯜꯍꯧ ꯖꯥꯎꯔꯦ ꯂꯣꯏꯔꯦ ꯁꯤ ꯂꯣꯏ ꯍꯥꯞꯄꯅꯤ ꯇꯤꯡꯉꯦꯕ ꯑꯗꯨꯒ ꯂꯧꯈꯠꯂꯦ ꯃꯆꯨꯝ ꯇꯥꯍꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯣꯠꯂꯛꯑꯒꯦ ꯍꯩꯗꯔꯣ ꯈꯤꯇꯪ ꯅꯝꯐꯥꯠꯂꯣ ꯌꯥꯏꯅ ꯈꯤꯇꯪꯒ ꯑꯃꯨꯛ ꯆꯥꯏꯁꯜꯂꯦ ꯉꯥꯔꯤ ꯈꯔ ꯑꯃ ꯍꯥꯞꯄꯦ ꯊꯨꯝꯌꯥꯛꯄꯤ ꯉꯥꯔꯤ ꯑꯂꯧꯕ ꯃꯌꯥꯝꯅꯗꯤ ꯎꯔꯒ ꯆꯥꯅꯤꯡꯒꯗ꯭ꯔꯥ ꯆꯥꯅꯤꯡꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯈꯨꯠꯅ ꯇꯣꯠꯂꯦ ꯈꯨꯠꯅ ꯇꯣꯠꯄꯅ ꯉꯥꯅꯝ ꯊꯨꯝꯅꯝꯃꯤ ꯍꯥꯏꯅ ꯃꯆꯜꯗꯤ ꯍꯥꯎꯔꯅꯤ ꯐꯗꯤꯒꯣꯝꯒ ꯊꯣꯛꯂꯛꯑꯕꯅꯤꯅ ꯍꯥꯞꯆꯜꯂꯣ ꯂꯣꯏ ꯇꯤꯜꯍꯧ Hi everyone, welcome back to my channel. Ngasi chak oina chajararoi chepak singju oina chajarage ngasi ado chepak singju siga leijare mathen loi hapna loi loire totna khona loi loire ado chepak singju si oina chajarage egi che chalawan banate ko chepak singju dum charakbani dum ayuki breakfast oina ado di mayam ai chaba hojarage ahan bagi chakhom sidi ko aigi viewer mayam de injarage chepak singju se nana amda lao ba tissue paper amda paro angada adudi mayam ai chaba hojarage chamos ka jaudre ba ko khutna dum charage hawe phana suka pana anu ba làm thế nào hả chepak singju ja
ꯌꯥꯝꯅ ꯊꯤꯅ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯆꯦꯄꯥꯛ ꯁꯤꯡꯖꯨꯁꯦ ꯃꯆꯜꯁꯦ ꯃꯔꯣꯏ ꯃꯄꯥꯡ ꯌꯥꯝꯅ ꯂꯣꯏꯅ ꯁꯨꯔꯦꯗꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯆꯦꯄꯥꯛ ꯐꯗꯤꯒꯣꯝ ꯌꯥꯎꯔꯕꯅꯤꯅ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯒ ꯌꯥꯎꯗ꯭ꯔꯤꯁꯦ ꯇꯤꯜꯍꯧ ꯃꯅꯥꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯇꯤꯜꯍꯧ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯊꯨꯝꯖꯕ ꯃꯥꯎꯄ꯭ꯔꯣ ꯁꯤꯡꯖꯨ ꯆꯥꯕꯅꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯊꯕꯥꯛꯁꯦ ꯐꯨꯜꯂꯦ ꯑꯀꯪꯕ ꯆꯥꯕꯅꯤꯅ खरा कुछ चंगे बस हावेला तो हाँ असुबा कुसुदो हाबा बनीना जाम साथीना जो हावे ꯆꯥꯛ ꯆꯥꯗꯁꯨ ꯆꯥꯔꯅꯤ ꯕꯥꯔꯣꯒꯤ फजना हावरे चेपाक सिंजुसे फजना हावरे तो चेपाक सिंजुसे मयाम अदो करिगुमैगी वीडियो सिना नुंगाइबिबा तारागदि लाइक अमतंग पिबिरमो नौना जेंगबैसिना नावैबा तारागना सब्सक्राइब तौसनबिरो ngasiगidi स्वाइसे लोसनजरागे बाय बाय।